Colombia amadi United States yauna tongan country kayana saruk yaduna tara mangarak suba Manipur Polo International Tournament anirak suboy na chaliba tha sigi kungani thoidegi kungamapan fawba Manipur da pangthok lagani haina Chairman and Manipur Pony Society ki President Oibatanatana Steering Committee Manipur ki Polo International English Sekaniga Kungamanga ki Chairman Oiripa CH Prioranjanna Fongdorakli Wafamasi Uripok Ningthau Khongjam Leikai da pangthokiba Paumising unaba amada fongdokibani hiramasi ki matangda CH Prioranjanna makhatana hai Manipur da International ki oiba polo tournament asi Manipur Horse Riding and Polo Association anina sinduna anirak shubo oina numit nipani chupna chathaduna pangthokadaba tournament amani tournament asida atopa country kaya su saruk yanaba pandam thamli amaromda polo masana asi Manipur yamna pamna sanaba masana ma oirakli lamdam asi ki oina polo masana asibu sanaba sanaroi listing ani rom leide haireduna masana asibu hena chaukat naba lamdam asigi mafam khudingmakta polo ground thambagi tangai fadaba leidi lam khudingda polo ground thambaga loinana sajo sagol singi machinjak chafam thamduna polo masana yokhatnaba honabada lekai ki club singi achoba thodang lei lamdam asibu saktakpada polo na achoba thodang lori polo masana se yokhatnaba aikoi khwaina honamina se haiki aikoina international polo sangidalgasu village level da most agumna purap namai sakoi almost 60% of successful boy masida Manipur government na yamna thawai changi aduna veterinary department na masigi polo policy to 2016 se follow tonami damakta kadai da polo ground lebege amusum kadai da polo ground duka nakna poni ki chakabam habitat se Bisenpur da Kakching da adagi Thobal da asina chingba khoi ni imphal iseni phal masi kadai da poni sing se chaktabam sil lejaraga madai da khungam gi miyosina sanaba poni sing se chaktabam sumadi hendokta dana imphal da chai dana leibuga kasem leidana haidana veterinary department sponsor to be hererga akoina possible polo ground sing already leidaba sing